ꯃꯌꯥꯝꯕꯨ ꯑꯍꯥꯟꯕꯃꯛꯇꯗ ꯏꯀꯣꯛꯅꯣꯅ ꯈꯣꯏꯔꯝꯖꯔꯤ ꯂꯧꯁꯤꯡ ꯋꯥꯔꯤ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯂꯥꯏꯛ ꯑꯃꯁꯨꯡ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯨ ꯉꯁꯤ ꯑꯃꯨꯛ ꯃꯌꯥꯝꯒꯤꯗꯃꯛꯇ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤꯕ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡꯗꯤ ꯃꯄꯥꯅ ꯅꯤꯔꯝꯕ ꯂꯟ ꯃꯔꯤ ꯊꯥꯏꯅ ꯃꯃꯥꯡꯉꯩꯒꯤ ꯋꯥꯔꯤꯅꯤ ꯑꯍꯜ ꯑꯣꯏꯔꯕꯤ ꯅꯨꯄꯤ ꯑꯃꯒꯤ ꯃꯆꯥꯅꯨꯄꯥ ꯃꯔꯤ ꯂꯩꯔꯝꯃꯤ ꯇꯣꯝꯕ ꯆꯥꯎꯕ ꯀꯨꯃꯥꯔ ꯑꯃꯁꯨꯡ ꯈ꯭ꯋꯥꯏꯒꯤ ꯑꯍꯟ ꯂꯨꯈꯣꯏ ꯅꯣꯡꯃ ꯑꯍꯜ ꯑꯣꯏꯔꯕꯤ ꯃꯃꯥ ꯑꯗꯨꯅ ꯃꯈꯣꯏ ꯃꯔꯤꯗ ꯋꯥ ꯑꯃ ꯍꯥꯏꯔꯝꯃꯤ ꯏꯕꯨꯡꯉꯣ ꯅꯈꯣꯏ ꯃꯔꯤ ꯍꯧꯖꯤꯛꯇꯤ ꯆꯥꯎꯔꯕꯅꯤꯅ ꯏꯃꯥꯅ ꯍꯥꯏꯒꯗꯧꯔꯤꯕ ꯋꯥꯁꯦ ꯃꯨꯟꯅ ꯇꯥꯎ ꯏꯃꯥꯅ ꯅꯈꯣꯏꯗ ꯄꯤꯅꯕ ꯀꯔꯤꯃꯠꯇꯁꯨ ꯂꯩꯇꯦ ꯑꯗꯨꯕꯨ ꯅꯈꯣꯏ ꯆꯥꯎꯔꯕꯅꯤꯅ ꯅꯈꯣꯏꯒꯤ ꯏꯄꯥꯅ ꯋꯥ ꯑꯃꯈꯛ ꯑꯩꯉꯣꯟꯗ ꯍꯥꯏꯌꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ ꯑꯗꯨꯒꯤ ꯋꯥꯗꯣ ꯅꯈꯣꯏ ꯃꯔꯤꯗ ꯉꯁꯤ ꯑꯩꯅ ꯍꯥꯏꯒꯅꯤ ꯑꯗꯨꯒ ꯅꯈꯣꯏ ꯃꯔꯤ ꯏꯟꯒꯗꯕꯅꯤ ꯑꯁꯨꯝꯅ ꯃꯃꯥ ꯑꯗꯨꯅ ꯃꯈꯣꯏ ꯃꯔꯤꯗ ꯍꯥꯏꯔꯝꯃꯤ ꯃꯈꯣꯏ ꯃꯆꯤꯟ ꯃꯅꯥꯎ ꯃꯔꯤ ꯑꯗꯨ ꯃꯃꯥꯅ ꯍꯥꯏꯕ ꯋꯥ ꯑꯗꯨ ꯇꯥꯕꯗ ꯌꯥꯝꯅ ꯍꯔꯥꯎꯔꯝꯃꯤ ꯑꯗꯨꯒ ꯃꯆꯤꯟ ꯃꯅꯥꯎꯒꯤ ꯌꯥꯏꯃ ꯇꯣꯝꯕꯅ ꯑꯃꯨꯛ ꯑꯁꯨꯝꯅ ꯃꯃꯥꯗ ꯍꯥꯏꯔꯛꯏ ꯏꯃꯥ ꯕꯕꯥ ꯂꯩꯇ꯭ꯔꯤꯉꯩ ꯃꯃꯥꯡꯗ ꯏꯃꯥꯗ ꯕꯕꯥꯅ ꯋꯥ ꯑꯃ ꯑꯩꯈꯣꯏꯗ ꯍꯥꯏꯌꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯦ ꯍꯥꯏꯁꯤꯕꯨ ꯀꯔꯤ ꯋꯥꯅꯣ ꯑꯃꯨꯛꯇꯗꯤ ꯍꯥꯏꯌꯨꯏꯃꯥ ꯇꯣꯝꯕ ꯑꯗꯨꯒ ꯍꯦꯛ ꯊꯪꯅꯕ ꯃꯆꯤꯟ ꯃꯅꯥꯎꯗ ꯑꯍꯨꯝꯁꯨꯕ ꯆꯥꯎꯕꯅ ꯑꯃꯨꯛ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯑꯁꯦꯡꯕꯅꯤ ꯏꯃꯥ ꯕꯕꯥꯅ ꯑꯩꯈꯣꯏꯗ ꯀꯔꯤ ꯋꯥꯕꯨ ꯍꯥꯏꯔꯝꯕꯒꯦ ꯑꯃꯨꯛꯇꯗꯤ ꯍꯥꯏꯌꯨ ꯏꯃꯥ ꯃꯃꯥꯅ ꯅꯈꯣꯏꯕꯨ ꯍꯦꯛ ꯄꯣꯛꯄ ꯕꯕꯥꯅ ꯅꯈꯣꯏ ꯃꯔꯤꯅ ꯍꯌꯦꯡ ꯆꯥꯎꯔꯕ ꯀꯥꯟꯗ ꯑꯩꯈꯣꯏ ꯂꯝꯁꯤꯗꯒꯤ ꯈꯔ ꯆꯠꯂꯒ ꯂꯩꯕ ꯈꯨꯜ ꯑꯗꯨꯒꯤ ꯃꯐꯝ ꯑꯗꯨꯗ ꯑꯍꯜ ꯑꯣꯏꯔꯕ ꯃꯥꯏꯕ ꯑꯐꯥꯎꯕ ꯊꯧꯕ ꯀꯧꯕ ꯑꯃ ꯂꯩ ꯑꯗꯨꯒꯤ ꯃꯥꯏꯕ ꯑꯗꯨꯗꯒꯤ ꯅꯈꯣꯏ ꯃꯔꯤꯒꯤ ꯅꯤꯅꯤꯡꯕ ꯕꯣꯔ ꯑꯃꯃꯝ ꯅꯤꯕ ꯌꯥꯒꯅꯤ ꯍꯥꯏꯅ ꯅꯈꯣꯏꯒꯤ ꯑꯄꯣꯛꯄ ꯕꯕꯥꯅ ꯑꯩꯉꯣꯟꯗ ꯍꯥꯏꯔꯝꯕꯅꯤ ꯃꯇꯝ ꯑꯗꯨꯗ ꯃꯆꯤन ꯃꯅꯥꯎꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯑꯍꯜ ꯂꯨꯈꯣꯏꯅ ꯃꯃꯥꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯏꯃꯥ ꯑꯗꯨꯗꯤ ꯌꯥꯝꯅ ꯐꯕ ꯋꯥꯅꯤꯅꯦ ꯑꯩꯈꯣꯏ ꯏꯆꯤꯜ ꯏꯅꯥꯎꯁꯨ ꯅꯨꯡꯉꯥꯏꯕ ꯄꯨꯟꯁꯤ ꯍꯥꯏꯕꯗꯣ ꯐꯪꯂꯔꯅꯤ ꯏꯃꯥ ꯃꯆꯤन ꯃꯅꯥꯎꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯑꯇꯣꯝꯕ ꯀꯨꯃꯥꯔꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯏꯃꯥ ꯑꯩꯈꯣꯏ ꯖꯒꯥ ꯑꯗꯨꯗ ꯆꯠꯂꯒ ꯑꯍꯜ ꯑꯣꯏꯔꯕ ꯃꯥꯏꯕ ꯑꯗꯨꯒꯤ ꯃꯅꯥꯛꯇꯒꯤ ꯁꯣꯏꯗꯅ ꯑꯩꯈꯣꯏꯒꯤ ꯑꯄꯥꯝꯕ ꯑꯅꯤꯡꯕ ꯑꯗꯨ ꯏꯃꯥ ꯑꯩꯈꯣꯏ ꯁꯣꯏꯗꯅ ꯅꯤꯕ ꯆꯠꯀꯅꯤ ꯃꯃꯥꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯏꯕꯨꯡꯉꯣ ꯅꯈꯣꯏꯅ ꯀꯥꯎꯔꯣꯏꯗꯕꯗꯤ ꯀꯔꯤꯒꯨꯝꯕ ꯃꯇꯝꯗ ꯅꯈꯣꯏꯒꯤ ꯑꯄꯥꯝꯕ ꯑꯗꯨ ꯅꯤꯔꯕ ꯃꯇꯨꯡꯗ ꯐꯪꯉꯛꯄ ꯄꯣꯠꯆꯩ ꯑꯗꯨꯗꯒꯤ ꯍꯦꯟꯅ ꯀꯔꯤꯃꯠꯇ ꯑꯍꯦꯟꯕ ꯂꯧꯔꯣꯏꯗꯕꯅꯤ ꯑꯍꯦꯟꯕ ꯍꯥꯏꯕꯁꯦ ꯄꯨꯟꯁꯤꯕꯨ ꯀꯥꯟꯅꯕꯗꯒꯤ ꯃꯥꯡꯍꯟꯕꯅ ꯍꯦꯜꯂꯤ ꯅꯈꯣꯏ ꯃꯔꯤꯅ ꯃꯇꯝ ꯆꯨꯞꯄꯗ ꯀꯥꯎꯔꯣꯏꯗꯕꯅꯤꯀꯣ ꯅꯈꯣꯏꯕꯨ ꯏꯃꯥꯅ ꯍꯜꯂꯛꯄ ꯉꯥꯏꯔꯝꯒꯦ ꯐꯖꯅ ꯆꯠꯂꯨꯀꯣ ꯃꯆꯥꯁꯤꯡ ꯑꯗꯨꯅ ꯃꯃꯥꯗ ꯈꯣꯏꯔꯝꯂꯗꯨꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯏꯃꯥꯅ ꯍꯥꯏꯕꯁꯤꯡ ꯑꯁꯦ ꯋꯥ ꯑꯃꯠꯇ ꯍꯤꯛꯇꯣꯛꯆꯔꯣꯏ ꯑꯩꯈꯣꯏ ꯆꯠꯂꯨꯈꯤꯒꯦ ꯏꯃꯥ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯃꯔꯤ ꯑꯗꯨ ꯌꯨꯝꯗꯒꯤ ꯆꯠꯈꯤꯔꯝꯃꯤ ꯌꯨꯝꯗꯒꯤ ꯃꯈꯣꯏ ꯃꯔꯤ ꯊꯣꯛꯂꯛꯂꯕ ꯃꯇꯨꯡꯗ ꯈꯔ ꯆꯠꯂꯒ ꯃꯆꯤन ꯃꯅꯥꯎ ꯃꯔꯤ ꯑꯗꯨ ꯂꯝꯕꯤꯗ ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ ꯃꯆꯤꯟ ꯃꯅꯥꯎꯒꯤ ꯌꯥꯏꯃ ꯇꯣꯝꯕꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯇꯥꯆꯧ ꯏꯆꯤꯜ ꯏꯅꯥꯎꯁꯥ ꯑꯁꯦꯡꯕ ꯑꯣꯖꯥ ꯃꯥꯏꯕ ꯊꯧꯕ ꯑꯗꯨꯕꯨ ꯑꯁꯨꯃꯥꯏꯅ ꯑꯄꯥꯝꯕ ꯐꯪꯉꯣ ꯍꯥꯏꯕ ꯁꯛꯇꯤ ꯑꯁꯤꯕꯨ ꯂꯩꯔꯝꯒꯗ꯭ꯔꯅꯦ ꯄꯥꯏꯔꯝꯒꯗ꯭ꯔꯅꯦ ꯅꯠꯇ꯭ꯔꯒ ꯁꯦꯝꯖꯟ ꯁꯥꯖꯟꯕ ꯋꯥ ꯑꯣꯏꯒꯗꯧꯔꯤ ꯖꯥꯠꯂꯥ ꯃꯌꯥꯝꯕ ꯂꯨꯈꯣꯏꯅ ꯇꯣꯝꯕ ꯑꯗꯨꯃꯥꯏꯅ ꯍꯥꯏꯒꯅꯨ ꯑꯔꯥꯏꯕ ꯃꯥꯏꯕ ꯅꯠꯇꯦꯀꯣ ꯃꯥꯏꯕ ꯑꯍꯜ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯏꯄꯥꯒꯤꯁꯨ ꯑꯣꯖꯥꯅꯤ ꯑꯗꯨꯃꯥꯏꯅ ꯍꯥꯏꯒꯅꯨ ꯐꯠꯇꯦꯀꯣ ꯇꯣꯝꯕꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯍꯣꯏ ꯇꯥꯆꯧ ꯍꯥꯏꯔꯔꯣꯏ ꯌꯦꯡꯉꯁꯤꯗ ꯀꯃꯥꯏꯅ ꯇꯧꯋꯦ ꯍꯥꯏꯕꯗꯣ ꯃꯆꯤन ꯃꯅꯥꯎ ꯃꯔꯤ ꯑꯗꯨ ꯈꯔ ꯆꯠꯂꯕ ꯃꯇꯨꯡꯗ ꯑꯍꯜ ꯑꯣꯏꯔꯕ ꯃꯥꯏꯕ ꯊꯧꯕꯒꯤ ꯂꯥꯏꯁꯪ ꯃꯐꯝꯗ ꯌꯧꯔꯝꯃꯤ ꯂꯨꯈꯣꯏꯅ ꯏꯆꯤꯜ ꯏꯅꯥꯎꯁꯥ ꯃꯥꯏꯕ ꯑꯍꯜ ꯑꯣꯏꯔꯕ ꯊꯧꯕꯒꯤ ꯂꯥꯏꯁꯪ ꯍꯥꯏꯕꯗꯣ ꯑꯁꯤꯒꯤ ꯁꯦꯃꯥꯂꯤ ꯆꯪꯉꯁꯤ ꯂꯥꯛꯑꯣ ꯑꯁꯨꯝꯅ ꯃꯈꯣꯏ ꯃꯔꯤ ꯑꯗꯨ ꯂꯥꯏꯁꯪ ꯑꯗꯨꯗ ꯆꯪꯕꯗ ꯃꯥꯏꯕ ꯑꯐꯥꯎꯕ ꯑꯍꯜ ꯑꯣꯏꯔꯕ ꯊꯧꯕ ꯑꯗꯨ ꯎꯖꯥꯎ ꯑꯃꯒꯤ ꯃꯈꯣꯡꯗ ꯂꯥꯏ ꯅꯤꯡꯗꯨꯅ ꯂꯩꯔꯝꯃꯤ ꯂꯨꯈꯣꯏꯅ ꯃꯥꯏꯕ ꯑꯣꯏꯔꯤꯕ ꯑꯍꯜ ꯑꯗꯨꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯏꯄꯨ ꯃꯥꯏꯕ ꯅꯁꯨ ꯃꯔꯤꯅ ꯈꯣꯏꯔꯝꯖꯔꯤ ꯃꯤꯠ ꯑꯃꯨꯛꯇꯪꯗꯤ ꯄꯥꯡꯕꯤꯌꯣ ꯏꯄꯨ ꯅꯁꯨꯁꯤꯡ ꯏꯃꯥꯅ ꯏꯄꯨꯒꯤ ꯃꯅꯥꯛꯇ ꯊꯥꯕꯤꯔꯛꯄꯅꯤ ꯑꯩꯈꯣꯏ ꯂꯝ ꯂꯥꯞꯅ ꯂꯥꯛꯄꯅꯤ ꯏꯄꯨ ꯑꯃꯨꯛꯀ ꯍꯟꯅ ꯈꯣꯏꯔꯝꯖꯔꯤꯌꯦ ꯃꯥꯏꯕ ꯊꯧꯕꯅ ꯃꯤꯠ ꯄꯥꯡꯂꯕ ꯃꯇꯨꯡꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ
Kana kanano nakoibu? Aduga kadaidagi lakpano? Aduga ima haisina kanano? Kanana tharakpano noibo? Lukhoi na mu wa makha tarai. Ipu, nasu sing ase maiba Ranjit ki macha sing ni. Ipu gi nakta ipana laitringai gi mamangda imada isa sing ase ipu gi manakta chatlaga makhoi gi aningba adu nihallu haiduna hairambadagi ipu gi nakta imana tharakpani. Ipu maiba ahal aduna o nakhoi Ranjit ki macha sing oire. Ai khange nakhoi gi babana hairami aingonda. Ai leitrabak matungda aigi isa marina chawruba kanda makhoi marina apamba amamam pibiyu haiduna aingondagi boroina nikhibani. Ado fare nakhoi gi apamba sing adu aingonda loinamak hayu aina soidana pigani nakhoi mari gi apamba ado. Machil manau mari dugi khwaidagi ahan lukhoina ahal aduda asumna hairei. Ipu aikoina asi piyu asi pami haibadi leite. Aduna ipuna piba aduna aikoi marigi apambani khanjai. Ipuna piningba ama hekta piyu nasu sing loinamak yajagani ipu. Akoina asumna hairakpa adu tabada maiba hal adu mabukning yamna penjarami. Aduga hairei. Isuja nakhoi se nakhoi gi baba gumna yamna gyan leiba yamna phaba mini. Ai ngasidi ai gi ningba thungle. Ai yamna pele. Nakhoi asida leiramu ai amukta changukige ko. Asi hairam laga maiba ahal adu mafam adudagi chatkirami. Matam aduda machin manaugi yaima tomba aduna asumna mathanda wakhal khanjarami. Karino tawrisibu aikoigi tasaukse onthokna pangkhredako. Masigi maiba ahal asidi araiba natedana pigeda ngamba maibani. Aduga karino tasauna pinaba nirisina. Maiba sina piba khudima yajare kaina. Maiba sina pirakadoriba aduna kanagadoribara kanaroidoribara khangba nateda. As onthoknasu pangredako akhoi tasause. Aingondaga hairamba oirabadi aikoigi punsi chuppagi konagadaba sana lupa lan thumna chingba loinamak nihogadabani khangadabani aingondaga hairamba oyu. Asumna tomba yaima aduna mathanta solami. Maiba ahal adu laisangda changkhraba matungda ngaihak leiraga tholai. Mahakna tholakpa matamda mahakki makhutta leibak taunanaba yompak mari khak pairei. Yompak mari adu machin manau marida amamam pirami. Aduda makhoi mari adu ngaklammi aduga hairei. Ipu sigi yompa asina kaidaunagadoribano. Sigi yompa asina aikoigi apamba adubu sakadoribara ipu. Machil manaugi maraktagi ahum suba chawbana amu hairei. Asengmani ipu sigi yompa asina karibu kanagadoribano. Maiba ahal aduna amu hairei. Asigi yompa asina nakhoigi aningba apamba adu phangadoribani. Asidagi khara chatlaga jangal ama lei. Adugi jangal adugi leibak aduda yompa asina tauraga nakhoigi apamba adu phangadoribani. Adubu kawroidabadi nakhoigi apamba adudagi hena atai kalak khamba loidabani. Karigumba ahenba pamlabadi nakhoigi punsi ado mangba fog yai. Kawganu isusa. Machil manau mari adu maiba aduna hairakpa adu tarba matungda maiba adugi makong paiduna khoiramlaba matungda mayamba ahal lukhoina amuk asumna hairei. Ipuna haiba khuding nasu singna loinamak injagani. Aikoigi apambadagi hena atai atopa amata hena khanjaroi ipu. Asi haiduna machil manau mari adu ahal aduna hairiba jangal romda chatkirami. Jangal aduda yauraba matungda mayamba lukhoina aikoi asida tauba hoba yare. Isilinausa aikoigi aningba apamba do asigi leibak manung asida soidana fangani haina thajai. Aduna akoi tauba horasiko asumna mayamba lukhoina machil manau singda hairammi. Machil manau da ahum suba chawbana amu hairei. Asengmani tachau na hairibado achummani. Hauba yare aidi wakhal gase yamna nungai. Aigi aningbase thungani khanbada. Haurase sasat thengkhragani isilinausa tauba horase.
ꯑꯁꯤ ꯍꯥꯏꯔꯗꯨꯅ ꯃꯆꯤꯟ ꯃꯅꯥꯎꯁꯤꯡ ꯑꯗꯨ ꯂꯩꯕꯥꯛ ꯑꯗꯨ ꯃꯐꯝ ꯑꯗꯨꯗ ꯇꯧꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯃꯆꯤꯟ ꯃꯅꯥꯎꯁꯤꯡ ꯑꯗꯨ ꯂꯩꯕꯥꯛ ꯇꯧꯕ ꯑꯗꯨ ꯈꯨꯔꯨꯃꯨꯛ ꯌꯧꯔꯛꯄꯗ ꯃꯆꯤꯟ ꯃꯅꯥꯎꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯑꯍꯜ ꯑꯣꯏꯔꯤꯕ ꯂꯨꯈꯣꯏ ꯑꯗꯨ ꯌꯥꯝꯂꯕ ꯀꯣꯜꯂꯤꯛꯀꯤ ꯄꯥꯇ꯭ꯔ ꯑꯃ ꯐꯪꯉꯝꯃꯤ꯫ ꯑꯗꯨꯒ ꯂꯨꯈꯣꯏꯅ ꯍꯥꯏꯔꯛꯏ, "ꯑꯦ, ꯁꯤꯗꯤ ꯂꯨꯄꯥ ꯀꯣꯔꯤꯒꯤ ꯀꯣꯜꯂꯤꯛꯅꯤꯗꯅ꯫ ꯑꯁ ꯐꯔꯦꯗ, ꯏꯃꯥ ꯂꯥꯏꯔꯕꯤꯗꯣ ꯄꯨꯟꯁꯤ ꯆꯨꯞꯄ ꯂꯩꯕꯥꯛꯀꯤ ꯆꯐꯨꯅ ꯊꯣꯡꯗꯨꯅꯇ ꯂꯥꯛꯏ꯫ ꯉꯁꯤꯗꯒꯤꯗꯤ ꯀꯣꯔꯤ ꯂꯨꯄꯥꯒꯤ ꯄꯥꯇ꯭ꯔ ꯑꯁꯤꯗ ꯊꯣꯡꯂꯔꯅꯤ꯫ ꯑꯩꯒꯤ ꯑꯄꯥꯝꯕꯗꯤ ꯐꯪꯂꯦꯗꯅ"꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯅꯥꯎꯁꯤꯡꯗ ꯃꯌꯥꯝꯕ ꯂꯨꯈꯣꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯗ ꯃꯆꯤꯟ ꯃꯅꯥꯎꯒꯤ ꯑꯍꯨꯝꯁꯨꯕ ꯆꯥꯎꯕꯅ ꯃꯌꯥꯝꯕꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯇꯥꯆꯧ, ꯑꯣꯟꯊꯣꯛꯅꯁꯨ ꯐꯖꯈ꯭ꯔꯦꯗꯀꯣ ꯇꯥꯆꯧꯒꯤ ꯀꯣꯜꯂꯤꯛꯁꯤꯡꯁꯤꯗꯤ꯫ ꯌꯥꯔꯦ ꯌꯥꯔꯦ ꯇꯥꯆꯧ, ꯇꯥꯆꯧꯒꯤꯗꯤ ꯑꯅꯤꯡꯕ ꯑꯄꯥꯝꯕ ꯐꯪꯂꯦꯗꯅ"꯫ ꯃꯇꯝ ꯑꯗꯨꯗ ꯆꯥꯎꯕꯒꯤ ꯋꯥ ꯃꯔꯛ ꯊꯠꯅ ꯑꯅꯤꯁꯨꯕ ꯌꯥꯏꯃ ꯇꯣꯝꯕꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯏꯁ, ꯀꯔꯤꯅꯣ ꯑꯗꯨꯕꯨ ꯇꯥꯆꯧꯒꯤꯗꯨꯕꯨ? ꯑꯗꯨꯕꯨ ꯑꯅꯤꯡꯕꯅꯦꯅ ꯀꯔꯤꯁꯨ ꯂꯩꯇꯕ ꯀꯣꯔꯤꯒꯤ ꯄꯥꯇ꯭ꯔ ꯑꯗꯨꯕꯨ, ꯑꯁ ꯂꯣꯏꯔꯦ! ꯑꯗꯨꯕꯨ ꯇꯥꯆꯧꯒꯤ ꯑꯅꯤꯡꯕ ꯑꯄꯥꯝꯕꯔꯣ ꯇꯧꯔꯤꯁꯤꯕꯣ"꯫ ꯃꯇꯝ ꯑꯗꯨꯗ ꯃꯔꯤꯁꯨꯕ ꯏꯇꯣꯟ ꯇꯣꯟꯕ ꯀꯨꯃꯥꯔ ꯑꯗꯨꯗꯤ ꯂꯩꯕꯥꯛ ꯀꯟꯅ ꯇꯧꯔꯝꯃꯤ꯫ ꯂꯩꯕꯥꯛ ꯈꯔ ꯇꯧꯔꯕ ꯃꯇꯨꯡꯗ ꯃꯍꯥꯛꯁꯨ ꯃꯍꯥꯛꯀꯤ ꯑꯅꯤꯡꯕ ꯑꯄꯥꯝꯕ ꯑꯗꯨ ꯐꯪꯈꯤꯔꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯑꯅꯤꯡꯕ ꯑꯗꯨꯗꯤ ꯁꯅꯥꯒꯤ ꯆꯥꯎꯔꯕ ꯃꯍꯥꯔꯥꯅꯤꯅꯒ ꯁꯤꯕ ꯂꯤꯛ ꯄꯔꯦꯡ ꯑꯗꯨꯅꯤ꯫ ꯀꯨꯃꯥꯔꯅ ꯑꯃꯨꯛ ꯃꯌꯥꯝꯕꯈꯩꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯇꯥꯆꯧ, ꯇꯥꯆꯧꯁꯤꯡ, ꯑꯩꯒꯤꯁꯨ ꯑꯃꯨꯛꯇ ꯌꯦꯡꯕꯤꯌꯣ, ꯑꯩꯁꯨ ꯐꯪꯉꯦ, ꯑꯩꯒꯤ ꯑꯅꯤꯡꯕ ꯑꯄꯥꯝꯕ ꯐꯪꯉꯦ꯫ ꯑꯩꯒꯤꯗꯤ ꯁꯅꯥꯒꯤ ꯂꯤꯛ ꯄꯔꯦꯡꯅꯤ꯫ ꯐꯖꯗ꯭ꯔ ꯌꯦꯡꯉꯣ ꯇꯥꯆꯧ, ꯁꯤ ꯂꯩꯔꯦ ꯇꯥꯆꯧ, ꯁꯤ ꯌꯦꯡꯕꯤꯌꯣ꯫ ꯏꯃꯥꯗ ꯑꯩꯅ ꯂꯤꯛ ꯑꯁꯦ ꯄꯤꯗꯨꯅ ꯏꯃꯥꯗ ꯁꯤꯍꯟꯒꯗꯧꯔꯤꯕꯅꯤ ꯇꯥꯆꯧ꯫ ꯁꯤꯗ ꯂꯩꯔꯦ ꯌꯦꯡꯉꯣ ꯇꯥꯆꯧ, ꯐꯖꯗ꯭ꯔ ꯌꯦꯡꯉꯣ ꯇꯥꯆꯧ"꯫ ꯃꯌꯥꯝꯕ ꯑꯍꯟ ꯂꯨꯈꯣꯏꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, "ꯐꯖꯈ꯭ꯔꯦꯗ ꯏꯅꯥꯎꯒꯤꯁꯤꯗꯤ꯫ ꯐꯔꯦ ꯐꯔꯦ, ꯅꯪꯒꯤꯁꯨ ꯑꯅꯤꯡꯕ ꯑꯄꯥꯝꯕ ꯑꯗꯨ ꯐꯪꯂꯦꯗꯅ꯫ ꯐꯔꯦ ꯐꯔꯦ"꯫ ꯑꯁꯣꯝꯗꯁꯨ ꯃꯆꯤꯟ ꯃꯅꯥꯎꯒꯤ ꯑꯍꯨꯝꯁꯨꯕ ꯆꯥꯎꯕ ꯑꯗꯨꯁꯨ ꯂꯩꯕꯥꯛ ꯇꯧꯕ ꯃꯇꯝꯗ ꯁꯦꯡꯒꯥꯎ ꯑꯃ ꯐꯪꯉꯝꯃꯤ꯫ ꯆꯥꯎꯕꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯑꯦ, ꯀꯔꯤ ꯁꯦꯡꯒꯥꯎꯅꯣꯅꯦ ꯁꯤꯗꯤ? ꯇꯥꯆꯧ, ꯁꯦꯡꯒꯥꯎ ꯑꯃ ꯐꯪꯉꯦ ꯑꯩꯁꯨ꯫ ꯑꯩꯒꯤ ꯑꯅꯤꯡꯕ ꯑꯄꯥꯝꯕ ꯐꯪꯂꯦ꯫ ꯑꯃꯨꯛꯇ ꯂꯥꯛꯑꯣ ꯇꯥꯆꯧ"꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯆꯤन ꯃꯅꯥꯎꯁꯤꯡ ꯑꯗꯨꯕꯨ ꯆꯥꯎꯕꯅ ꯀꯧꯔꯝꯃꯤ꯫ ꯆꯥꯎꯕ ꯑꯗꯨꯅ ꯃꯆꯤन ꯃꯅꯥꯎꯁꯤꯡ ꯑꯗꯨꯒꯤ ꯃꯥꯡꯗ ꯁꯦꯡꯒꯥꯎ ꯑꯗꯨ ꯍꯥꯡꯕꯗ ꯁꯅꯥ ꯂꯨꯄꯥ ꯁꯦꯜꯁꯤꯡꯅꯆꯤꯡꯕ ꯃꯌꯥꯝ ꯑꯃ ꯁꯦꯡꯒꯥꯎ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯌꯥꯎꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯆꯥꯎꯕꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, "ꯑꯩꯁꯨ ꯑꯩꯒꯤ ꯑꯅꯤꯡꯕ ꯑꯄꯥꯝꯕ ꯑꯁꯤ ꯐꯪꯂꯕꯅꯤꯅ ꯑꯩꯈꯣꯏꯒꯤ ꯌꯨꯝ ꯁꯣꯏꯗꯅ ꯁꯦꯝꯒꯅꯤ꯫ ꯆꯦꯛꯀꯤ ꯌꯨꯝ ꯑꯣꯏꯅ ꯁꯦꯝꯒꯅꯤ ꯇꯥꯆꯧ꯫ ꯌꯨꯝ ꯁꯦꯝꯂꯕꯗꯤ ꯌꯨꯝ ꯑꯍꯟꯕ ꯑꯗꯨꯗ ꯅꯣꯡ ꯆꯨꯔꯕꯁꯨ ꯅꯣꯡ ꯑꯃꯨꯛ ꯍꯟꯅ ꯌꯨꯔꯔꯣꯏ꯫ ꯑꯗꯨꯅ ꯑꯩ ꯏꯃꯥꯕు ꯅꯨꯡꯉꯥꯏꯅ ꯌꯨꯝ ꯑꯅꯧꯕ ꯑꯗꯨꯗ ꯊꯝꯒꯅꯤ ꯇꯥꯆꯧ꯫ ꯑꯩ ꯌꯨꯝ ꯁꯣꯏꯗꯅ ꯁꯦꯝꯒꯅꯤ ꯇꯥꯆꯧ"꯫ ꯃꯌꯥꯝꯕ ꯂꯨꯈꯣꯏꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, "ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯦ ꯆꯥꯎꯕ꯫ ꯅꯪꯒꯤ ꯑꯅꯤꯡꯕ ꯑꯄꯥꯝꯕꯁꯤꯗꯤ ꯁꯅꯥ ꯂꯨꯄꯥꯒꯤ ꯁꯦꯜ ꯉꯥꯛꯇꯅꯤ꯫ ꯏꯃꯥꯁꯨ ꯅꯪꯅ ꯆꯦꯛꯀꯤ ꯌꯨꯝ ꯁꯦꯝꯂꯕꯗꯤ ꯏꯃꯥꯁꯨ ꯌꯥꯝꯅ ꯍꯔꯥꯎꯖꯔꯅꯤ꯫ ꯐꯔꯦꯗꯀꯣ"꯫ ꯃꯇꯝ ꯑꯗꯨꯗ ꯃꯆꯤꯟ ꯃꯅꯥꯎꯒꯤ ꯌꯥꯏꯃ ꯇꯣꯝꯕ ꯑꯗꯨꯅ ꯑꯁꯨꯝꯅ ꯈꯜꯂꯝꯃꯤ, "ꯏꯆꯤꯜ ꯏꯅꯥꯎ ꯃꯈꯣꯏ ꯑꯍꯨꯝꯗꯤ ꯂꯣꯏꯅꯃꯛ ꯃꯈꯣꯏꯒꯤ ꯑꯅꯤꯡꯕ ꯑꯄꯥꯝꯕ ꯑꯁꯦ ꯐꯪꯈ꯭ꯔꯦ꯫ ꯑꯗꯨꯕꯨ ꯑꯩꯒꯤꯗꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯐꯪꯗ꯭ꯔꯤ꯫ ꯃꯥꯏꯕ ꯑꯍꯜ ꯑꯗꯨꯅ ꯕꯣꯔ ꯑꯁꯤ ꯄꯤꯔꯛꯄ ꯃꯇꯝꯗ ꯑꯩꯒꯤ ꯀꯔꯤ ꯐꯪꯉꯨ ꯍꯥꯏꯗꯨꯅ ꯄꯤꯔꯛꯄꯖꯥꯠꯅꯣꯅꯦ? ꯍꯧꯖꯤꯛ ꯐꯥꯎꯕ ꯐꯪꯗ꯭ꯔꯤꯁꯤꯕꯣ"꯫ ꯑꯁꯨꯝꯅ ꯃꯊꯟꯗ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯂꯝꯃꯤ꯫ ꯇꯣꯝꯕ ꯑꯗꯨ ꯌꯥꯝꯅ ꯁꯥꯎꯅ ꯂꯩꯕꯥꯛ ꯑꯗꯨ ꯇꯧꯔꯝꯃꯤ꯫ ꯑꯗꯨꯒ ꯑꯃꯨꯛ ꯃꯈꯥ ꯇꯥꯅ ꯋꯥꯈꯜ ꯈꯜꯂꯤ, "ꯑꯁꯨꯛ ꯌꯥꯝ ꯇꯧꯔꯁꯤ ꯐꯥꯎꯕ ꯐꯪꯗꯦꯅꯦꯁꯦ"꯫ ꯑꯁꯤ ꯈꯜꯂꯗꯨꯅ ꯈꯔ ꯇꯧꯔꯕ ꯃꯇꯨꯡꯗ ꯂꯩꯕꯥꯛ ꯃꯅꯨꯡꯗꯒꯤ ꯃꯤꯠ ꯊꯛꯂꯕ ꯃꯉꯥꯜ ꯑꯃ ꯊꯣꯛꯂꯛꯏ꯫ ꯇꯣꯝꯕꯅ ꯀꯔꯤꯅꯣꯅꯦꯅ ꯌꯦꯡꯉꯨꯕ ꯃꯇꯝꯗ ꯍꯤꯔꯥ ꯃꯣꯇꯤ ꯗꯥꯏꯃꯟꯅꯆꯤꯡꯕ ꯌꯥꯝꯂꯕ ꯑꯃ ꯑꯣꯏꯔꯝꯃꯤ꯫ ꯑꯗꯨ ꯎꯕꯗ ꯃꯆꯤन ꯃꯅꯥꯎꯁꯤꯡ ꯑꯗꯨꯕꯨ ꯇꯣꯝꯕꯅ ꯀꯧꯔꯝꯃꯤ, "ꯇꯥꯆꯧ, ꯏꯅꯥꯎꯆꯥ, ꯑꯃꯨꯛꯇ ꯂꯥꯛꯑꯣ꯫ ꯀꯗꯥꯏꯗ ꯂꯩꯒꯦ? ꯇꯥꯆꯧ, ꯑꯃꯨꯛꯇ ꯌꯦꯡꯉꯨ ꯂꯥꯛꯑꯣ꯫ ꯑꯩꯒꯤ ꯑꯅꯤꯡꯕ ꯑꯄꯥꯝꯕ ꯑꯗꯣ ꯐꯪꯂꯦ꯫ ꯂꯥꯛꯑꯣ ꯂꯥꯛꯑꯣ ꯇꯥꯆꯧ, ꯁꯤꯗ ꯌꯦꯡꯉꯨ, ꯁꯤꯗ ꯂꯩꯔꯦ ꯇꯥꯆꯧ, ꯍꯤꯔꯥ ꯃꯣꯇꯤ ꯗꯥꯏꯃꯟ ꯑꯁꯨꯛ ꯌꯥꯝ ꯌꯥꯝꯕꯁꯤ ꯌꯦꯡꯉꯨꯅꯦ ꯇꯥꯆꯧ, ꯌꯦꯡꯉꯨꯅꯦ"꯫ ꯃꯆꯤꯟ ꯃꯅꯥꯎꯁꯤꯡ ꯑꯗꯨ ꯇꯣꯝꯕꯒꯤ ꯂꯩꯕꯥꯛ ꯇꯧꯐꯝ ꯑꯗꯨꯗ ꯂꯥꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯌꯦꯡꯉꯝꯃꯤ꯫ ꯃꯌꯥꯝꯕ ꯂꯨꯈꯣꯏꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, "ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝꯗꯒꯤ ꯇꯣꯝꯕ, ꯅꯪꯒꯤ ꯑꯅꯤꯡꯕ ꯑꯄꯥꯝꯕꯁꯤꯅ ꯏꯍꯦꯟ ꯍꯦꯜꯂꯦ꯫ ꯏꯃꯥꯅꯁꯨ ꯅꯪꯒꯤ ꯍꯤꯔꯥ ꯃꯣꯇꯤ ꯗꯥꯏꯃꯟ ꯑꯁꯤ ꯎꯕꯗ ꯌꯥꯝꯅ ꯍꯔꯥꯎꯔꯅꯤ꯫ ꯑꯗꯣ ꯐꯔꯦ, ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏꯒꯤ ꯑꯅꯤꯡꯕ ꯑꯄꯥꯝꯕꯁꯦ ꯂꯣꯏꯅꯃꯛ ꯐꯪꯂꯕꯅꯤꯅ ꯌꯨꯝꯗ ꯍꯟꯅꯕ ꯇꯧꯔꯁꯤ꯫ ꯊꯦꯡꯈ꯭ꯔꯅꯤ, ꯌꯨꯝꯗ ꯍꯜꯂꯁꯤ ꯏꯅꯥꯎꯁꯥ"꯫ ꯃꯇꯝ ꯑꯗꯨꯗ ꯇꯣꯝꯕꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, "ꯑꯦ ꯇꯥꯆꯧ,
ai hojik asigi yam khidraba hiramoti asina kaidawna doino aigi aningba apamba se thungdri ai han khiroi ta jo leibak ase kharaga tawkhige aigi aningba apamba yaudri fawba ai yumda han khiroi karigumba aigi aningba apamba du thunglabadi ai yumda puduna lakki ta jo tombana asumna machin manau singda hairakpa aduda machin manau sing adu ngaklami aduga yaningamde hannabagi namakta machin manau singna yamna taklami tombada chawbuna mu hairi kari none dayai ma nangna hairidubo dayai ma mai bahal aduna hairakpa wa adubu kawrabaro aikhoigi aningba pamba phanglaba matungda ahenba kalakpa khambanba pokano haiduna karigumba kalakpa khambanba poklabadi punsida khudong thibusu yai haiduna hairaklibudubu dayai ma nangbu kawrabaro mayamba lukhoina amu tombada asumna hairi chummine inausina hairibase tomba yumda imana ngairamlagani imana ngasai hairakpudo nangbu kawrabo lao chalasi lao kakhaloni nangbo tombana amu hairi tasau aigi aningba apamba phangadabo yamna watli aina thajai aigi apamba ado soidana asigi leibak manung asida phangani yam khidraba asigi hiramoti asina kaidawna doino ingonda tasau farese taso imagi manakta yumda nakhoi chalamu aigi apamba hek phangbaga ayumda soidana lake taso asi haiduna tomba du chasse yadana lehawi aduga makhatana mahak leibak tawba horami machil manau ahum aduna tomba du haiba yadabadagi mayumda mamada wa adu tamba hankirami asumna tomba du machil manau adu hankraba matungda leibak adu sum tawthabada leibak manungda yamna luraba surung ko mama thengnarami adugi matungda tomba aduna pairiba yopak adu ko manungda tasankhirami adudagi tomba aduna lepliba jaga adu leikhom petpadagi nanthuduna kom surung aduda tomba su takhirami tomba adu kanna lawrami adubu mahakna kanna lawrabasu kanamatana tabiramde adudagi tomba adusu surung aruba aduda tabada mahaki mathwai adu mangami ngaihaki matungda machil manau ahum adu laklaga tombagi leibak tawfam adu yengbada kom aruba aduda taraga thawai yaudaba tomba adu ubada mayamba aduna kappaga hairai aikhoigi ima ipu maibana haiba adu nangna ilamlabadi asumna tawramloidako yamagi tomba nang amukta halakho haiduna kaptuna tengtharami asumna tomba du ahenba pambadagi mahaki mapunsi adu mangkhirami karigumba mahakna ahenba adu pamlamdrabadi mahak asumna kasu tawramloi mayambu amuka hana khoiramjari mathang amuk wari puduna laksage ngasigidi kainanaba yathang laujari